ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯡꯇꯝꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ 94,330ꯅ ꯈꯨꯠꯌꯦꯛ ꯄꯤꯈ꯭ꯔꯦ꯫ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ 60 ꯔꯣꯝꯒꯤ ꯈꯨꯠꯌꯦꯛ ꯂꯧꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯈꯨꯠꯌꯦꯛ ꯂꯥꯈ ꯑꯃ ꯌꯧꯅꯕ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯝꯄꯦꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅ ꯏꯁꯨ ꯇꯧꯕ ꯑꯥꯄꯤꯜ ꯑꯃꯅ ꯍꯥꯏ ꯅꯥꯒꯥꯒꯤ ꯃꯤꯆꯝ ꯇꯔꯨꯛ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯡꯃꯗꯅꯤ ꯑꯃꯗꯤ ꯊꯧꯑꯣꯡ ꯑꯗꯨ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯏꯁꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯛꯆꯤꯟꯅ ꯂꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯂꯤꯒꯦꯜ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯀꯦꯝꯄꯦꯟ ꯑꯗꯨ ꯁꯧꯒꯠꯄꯁꯤꯡꯅ ꯍꯥꯏ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯍꯛꯆꯤꯟꯅ ꯂꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄ ꯉꯝꯕꯇ ꯅꯠꯇꯅ ꯄꯣꯂꯤꯁꯤ ꯃꯦꯀꯔ, ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯗꯚꯣꯀꯦꯠ, CSO, ꯔꯤꯁꯔꯆꯔ ꯑꯃꯗꯤ ꯃꯤꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯦꯇꯤꯁꯟ ꯑꯁꯤꯗ ꯈꯨꯠꯌꯦꯛ ꯄꯤꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯀꯦꯝꯄꯦꯟ ꯑꯁꯤ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯁꯄꯣꯔꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫